Singi tongan tongan mafam singda popi pambi thanaba asobo senfam thadaramba Meitei Macha ani police na fat pangamkhre farba sing adudi hairok part 3 dagi ningthaujam jibal sahi nifunipan apokpa lekhidaba saitabal amasung salungpham mamang leikai dagi ningthaujam jadumani sahi homfumunga kawe ningthaujam jibal ngarang masi police ki OC S ibotombi amasung hairok police ki OC I Sukumar ani lusingba team amana masagi mayumdagi fakhibani aduga ningthaujam jadumani na hokhiba irai numita fakhibani haire Pawusna makha taribadi haukiba sagon chen nimita masi police station gi OC in charge inspector S ibotombina lusingba team amana ti moljang village da drive chathiki hairiba drive aduda mafam aduda kani khomlambi nupi ani far pangamki farbasing aduna dangkhoning haukip sahi nifuga mari amasung nemnai ning haukip sahi nifuga humdoini makhoi ani bu wahang pahong chathabada salungpham mamang leikai dagi jadumani ko mioi amana sen thadai haiba khangmangam badagi jadumani su police na fat khibani hairi makhata na wahang pahong chathaba matamda su jibal fat khibani hairi makhoi ani na popi pambi thana bi dama kunja sing amasung village sipta lupa lising marfu thadaram khibani haiba khangmangam le makhoi ani na su masa masa na maran jajak haina paw asina makhata ri